आकाशवाणी इम्फाल वाहेंगबम राजेश न पाव पाजरी अहनबद मरुइब पाव मुख्यमंत्री नोंथोमम बीरेन सिनंगसी एलायंस एयर की अहनब फ्लाइट सर्विस हौदोक्रे एरोप्लेन टिकेट की ममल यंगसिनबिनब मिहुत कांगबु अम सेंबिनब मुख्यमंत्री सिविल एविएशन मंत्रालय तक्सिनख्रे कुंथ्रा तरुक नेशनल रोड सेफ्टी मंथ लिसिंग अनि कुनमंगा मणिपुर की तोंगान तोंगान जिला सिंगदा पांगथोकनरी सेक्यूरिटी फोर्स की अपुनब कांगबु अमनंगसी बिष्णुपुर जिला की लेमराम उयोकचिंग अमसुंग आइगेजांगदगी खुजुखलाई क्या फागतले बीजेपी नहरी मणिपुर थोड़ीब इरांग असी तोंगान तोंगान मरम क्यामरुम पुनसिल्लगा थोलक्खिबनी अमसुंग प्रधानमंत्री नरेंद्र मोदी नहरी भारत असी पाक चौब लेबाक अमा ओइबत नतना पाक चौरब कला संस्कृति लेबा लमदम अमनी मुख्यमंत्री नोंथोमम बीरेन सिंह एलायंस एयर की अहनब फ्लाइट सर्विस हौदोक्रे वायबिलिटी गैप फंडिंग की मखादा इम्फाल गुवाहाटी इम्फाल कोलकाता इम्फाल दिमापुर इम्फाल की फ्लाइट सर्विस इम्फाल की इंटरनेशनल एयरपोर्ट की कॉन्फ्रेंस हॉल की हौदोकी हौदोपगी थौरम अदुदा केंद्र की सिविल एविएशन मंत्री श्री किंजरापु राम मोहन नायडू वीडियो कॉन्फ्रेंसिंग की खुथांगदा सरुक याकी थौरम अदुदा वा ngangbada केंद्र की सिविल एविएशन मंत्री किंजरापुना हाई अनोब फ्लाइटसिंग हौदोकपा असिना राज्य असि लेबाक असिगी अतै मफमसिंगा हेन नक्सिल हलगनी मांगनाई अनोब लंबी असिना ललोन इतिक चथोक चसिन अमसुंग टूरिज्म की लमदा खुदोंग चाबा पीबद नतना थबक पीबा अमसुंग सेमिलोन फगत हनबद नतना राज्य असिगी मियामदा शक्ति पीबद हेन खुदोंग चाहलगनी थौरमदुदा मुख्यमंत्री नोंथोमम बीरेन सिंह प्रधानमंत्री नरेंद्र मोदी अमसुंग सिविल एविएशन मंत्री बु थागतप फोंदोकी श्री बीरेन हाई मणिपुर हौजिक थोलिब इरांग असिना मरम ओइदुना राज्य असि हौजिक अरुब फिबम अमद लैरी अमदी लमदम असिगी मियाम हाईवे सिंगदा चथोक चसिन तौबदा खुदोंग चादब कयामरुम मायोकनरी मांगनाई राज्य असिगी मियोय लाख कयामरुम एरोप्लेन तोंगदुना चली अदुबो एरोप्लेन की भरा वांगब मरमना मिसम मियामदा चावना खुदोंग चादब पीरे एरोप्लेन टिकेट की ममल यंगसिनबिनब मिहुत कांगबु अमा सेंबिनब मुख्यमंत्रीना सिविल एविएशन मंत्रालय की पुनिंग चिंगसिंग की महांगना इम्फाल दगी कोलकाता न्यू दिल्ली अमसुंग बेंगलोर यावना भारत की मरुएब शहर सिंग समनगदब एरोप्लेन मसिंग हेंगत अनबसु हाइजकी I would like to appreciate Alliance here for coming inside during such crucial and suffering time to have at least 2 flights in a week in the low rate. Price of the air ticket is like anything here. Here, to assess the price of the fare tickets, instruct and arrange to minimize the flight ticket. थौरमदुदा ट्रांसपोर्ट मंत्री खासिम बासुम वर्क्स मंत्री गोविंदास कोंथोगजम वाटर रिसोर्सेस मंत्री अवांगबो न्यूमाई कंज्यूमर अफेयर्स मंत्री एल सुसिंद्रो शिक्षा मंत्री टीएस बसंत कुमार एमएलए सिंह अमसुंग चीफ सेक्रेटरी सरुक याकी मणिपुर के राज्यपाल अजय कुमार भलाना राष्ट्रपति द्रौपदी मुर्मू अमसुंग उपराष्ट्रपति जगदीप धनखड़ उनख्रे राज्यपाल राष्ट्रपति भवन चतुना राष्ट्रपति द्रौपदी मुर्मू ngasi उनकी अमसुंग उपराष्ट्रपति की युमदा उपराष्ट्रपति जगदीप धनखड़ उनकी मुख्यमंत्री नोंथोमम बीरेन सिंह हारी तोंगान तोंगान रिलीफ कैम्प सिंगदा मियाम की नुमित पांगथोक्तना मखोई की वाकत सिंह सरकार ताबा अमदी तोंगान तोंगान याइफथौरंगी स्कीम सिंह फंगनब होनरी इम्फाल वेस्ट जिला की लांगोद लेबा पीडीए हाउसिंग कॉम्प्लेक्स रिलीफ कैम्प अल्टरनेटिव हाउसिंग कॉम्प्लेक्स रिलीफ कैम्प अमसुंग रिसेंट हायर सेकेंडरी स्कूल हांगलिबा रिलीफ कैम्प सिंगदा इम्फाल वेस्ट डिस्ट्रिक्ट एडमिनिस्ट्रेशन सेंदुना मियाम की नुमित पांगथोकपदा मुख्यमंत्री थागतप फोंदोरली थौरम असी पांगथोकपना मफम अदुगी मियाम अमदी लांजेनदुना लेरिबा मियोइसिंगदा चावना मतेंग ओइरगनी मणिपुर की लाई हरावबु यूनेस्को की इंटेजिबल कल्चरल हेरिटेज ऑफ ह्यूमैनिटी की लिस्ट चन्नबगिदमक संगीत एकाडमी नई दिल्ली दा रिकमेंड तौबिनबा की मतांगदा दरकार ओइबसिंग अमसुंग सिनॉप्सिस सेनरबा कमिटी दा मुख्यमंत्री नोंथोमम बीरेन खंगनख्रे सोशल मीडिया थागत वारोल अमद मुख्यमंत्री नाई कमिटी असिना लौरिबा थौदांग थागनिंगाइनी अमदी महौसादगी लैरकलबा चना कांगलोनसिंग ngaktuna thamnaba aikoi punna honaminaba amadi tungi mirolda khangannabagidamak lai haraubagi thoromsing yokkhatuna thambagi tangai phadaba lai कुंथ्रा तरुक सुबा नेशनल रोड सेफ्टी मंथ लिसिंग अनि कुनमंगा बिष्णुपुर जिला की ओइना जिला असिगी डिप्यूटी कमिश्नर लौरेमम विक्रम नंगसी हौदोक्रे प्रभा हाइब हिरमदा थौरम अदु जिला असिगी मिनी सेक्रेटरी कॉम्प्लेक्स ता हौदोखिबनी थौरम अदु डिस्ट्रिक्ट एडमिनिस्ट्रेशन जिला असिगी डिस्ट्रिक्ट ट्रांसपोर्ट ऑफिस एसपी ऑफिस जोनल एजुकेशन ऑफिस अमसुंग चीफ मेडिकल ऑफिस बिष्णुपुर गा खुसमदुना सिनबनी था मचुपना चथगदब थौरम असदा रोड सेफ्टी एनफोर्समेंट ड्राइव स्कूल
road safety awareness campaign quiz layek pa sangdamnaba miyam tinba mafamsingda public awareness pangthokpa poster campaign amadi hit and run motor compensation scheme gi matangda tongan ba thorong kya pangthokani Amaromda Churachandpur Jilla da Deputy Commissioner Dharun Kumarna Road Safety Man ki Sharuk Amoina Tibongi SDO Office ki Mini Secretary tagi Chaka ani pama gari singi rally aman lam thakre rally asida tongan ba riders sing Sharuk yaki Thawbal Jilla gi oinasu National Road Safety Man ki Thorom Awareness Program amagaloina Jilla asigi Lilong Kaitel da Deputy Commissioner Antem Subas na hogdokre Thoromadu District Administration Thawbal amasung National Highway Infrastructure Development Corporation Limited na punna sinbani Paugi marakthana break ama Admission open. UNACO School Excellence in Education. Subnagi lupa lising mga ahan bagi oina thibiraga khongman namadi maitramda aduga lupa lising kun thibiraga Janung Residential Campus da mingchan bagi khudong chaba si lobi ho. Chairman's Club members singi oina tha ahum gi tuition fee logjeroi. Parent ama khaki angang mari mingchan bada mari suba angang du lem na mahitam bagi khudong chaba pizari. Angang ahum oiragana ahum suba angang dugi admission amadi tuition fee 50% khaktamak logjagani. UNACO School na konba mafam singi local parents UNACO group ki active loanees vendors and farms bankers amadi Manipur lengang na sakang na media house singi damak admission amadi tuition fee da chada tara discount bijari. Ngasi mag adom gi anak pa campus da laktu na tanabiyo. Aku pamarol gi damak ay ko website www.unacoschool.in natraga contact 8131070337. Tabiriba Pausi Akasbani Imphal degini Security Force ki apunba kangbu amana ngasi ayuk Bisnupur Jilla gi Laimram Uyoksing amasung Aigezang galonaba mafamsing da thihumba gi tabak chathakre Aikhoi gi Bisnupur Paumina Police ki pau paladun hai Bisnupur Police amasung kuntrahumdoi suba Assam Rifles ki apunba kangbu na ngasi ayuk pung 3 adwai degi pung 9 phawba thihumba gi tabak adu chathakibani Maduda magazine yauba SLR ama 51mm mortar tube launcher ama sniper rifle ama 40mm lato shell ahum hand grenade mari smoke cell sing wireless set ani nongoi maru sing amadi atei polam camera phagal le hari phagalaba polam sing makhata ba thabak lokhanaba Nambol police station da sinakre Tengnopal Jilla gi Bharat Myanmar ngamkhai paringda mioi sing chathok chasin tawre haiba akaknaba paw ama phangbadagi Assam Rifles na Lokchau Turel Khongban dagi Bharat lomda changsilangnaba honaramba mioi ahum ngarang phare hari Wahangbam tawbada makoi Socialist Revolutionary Party of Kanglei Paki mioi ni haiba khangle pharba mioi sing Manipur police ta sinakre hari Amaromda Assam Rifles na ngasi kamjong amasung sasat ki civil society organization singi mioi singa mifam pangthokre unaba aduda lamdam aduda santi hanjilangnaba amadi naha singbu lalawlup singda yaw kidanabagi matangda wapam kya khanaki hari BJP na hari Manipur tholiba irang asi tongan ba marum kya marum punsil laga tholakkibani Imphal gi Nitai Pachutek te leiba Thambal Sanglen da pangthoba pawgi mifam amada Dolgi Vice President CI Sidanandan hai Scheduled Tribes demand natraga war on drugs haibasi irang asi hauruktringai mamangda chathaduna laklaba thabak singni mahangnai sarkar asina war on drugs ki khongjang changsilakpada drug karbar torba mioi kyana kanglup ki irang sakatnaba honoraktaba natte Siri Sidanandan hai Manipur gi housik oiba phibam asida awai akhum tawnaduna leiba haibasi miyamna pamnaba natte irang asida rajniti toksilakpa haibasida nungaitaba poi mahang hai amana mababu hunaduna ngangbagi mahut sarkar asida makoi oiba moching pirakpa Raijabu asibu machet thokna kaidanaba Manipur gi swartha yenglaga thabak tawba yamnamak tangai pade Siri Sidandan hai Tungan maram punamakna punchallakanda ngasigi Manipur gi crisis ase lakpani akhoi Scheduled Tribe Demand Committee gi High Court na takiba ruling amagi recommend tongna na bai pirakba chingye phom kharada madugi against satli madugi dagi wathok amakak thokibani haibidusu chumo apamni masi sarkar asina thengnajariba punam asidaisida akhoi punna Manipur kaidanaba honabada Congress nasu constructive oiba suggestion pibane hena fagani Lagliba Humbudratok Suba Ganatran Divas Palan Kendri Minority Affairs Mantri George Kurian gi Senapati Khongchat Miyangi Numit PM Janman Conference amasung National Road Safety Manka Mari Lenana Senapati Jilla gi DC Conference Hall da District Level Officer mipam ngasi pangthokre Jilla asigi Additional District Magistrate Rang David Kangna Sabhabati ojana pangthokiba mipam aduda Ganatradra Divas Palan ga Mari Lenana thasi kunda Jilla sinba thungbada Cleanliness Drive Sataba Thasi Kunithoi amasung Kulumdoida Kendra gi Mantri Lakadriba asigi yenglaga tongan ba bibhag singna paikhatliba project singi report sengatpa irai numita pangthokadriba miyangi numiki matangda sem sanag bagi damak wafam sing khanaki hari
National TB Elimination Program ki makada numit chama chupna chatharakpa campaign ki sarok amoina Thawal district ki manung de leiba TB na narba myoi nifuni toida nutritional support oina chana thaknaba chinjak sing yenthokre. District Administration Thawal amasung National TB Elimination Program Thawal inuna sinduna jila asigi DC office da leiba conference hall da pangthokpa thauram aduda jila asigi deputy commissioner Anthem Subhas na hai ngasi yentholiba polam sing asi Niksai Mitra Posan Yojana gi makada pibani. Mangnai TB na narba myoi sing asi hidak pijaringai manungda machi oiba chinjak sabagi tangai phadaba lei. Mahangna Thawal jila gi jila parishad amasung gram panchayat sing gi chairperson amasung member sing na Niksai Mitra oiduna mateng pangbira pagidamak thagatpa phongdokli. National Handloom Development Program ki makhada Mega Handloom Cluster ki showroom among asi Imphal East ki District Handloom and Textile Office ta hangdokre. Directorate of Handlooms and Textile na sinba thorom aduda Textile Commerce and Industry ki Principal Secretary Arun Kumar Sinha, Handloom and Textile ki Director K. Lamli Kamai, Manipur Handloom and Handicraft Development Corporation Limited ki Managing Director EGT na singba saruk yaki. Sahitya Seba Samiti Kaksing gi Yangkai Nipan Suba Mapok Kumon Thorong ngasi Kaksing Phok Supat Laikai da Leiba Library and Information Center gi Auditorium da Pangthokre. Thorom aduda Samiti asina piba tongan ba corridor gi mana singsu yentoki amasung chumthang gi humputaret suba chepong supong ki mana sing asida sel citation amasung sol yauri. Akasbani Imphal gi pau dabiri. Pradhan Mantri Narendra Modi na hari Bharat asi pak chawba leibak ama oibata natana pak chawraba kala sanskriti leiba lamdam amani manghai kanaguma mioi amana Bharat ki maramda munna khange haibadi masigi lining laisol hana khangba tangai phade. Maharashtra gi Nabi Mumbai da leiba Kharghar Iskon project ki makhada saba Sri Sri Radha Madan Mohanji Mandir Sangabagi thorom da wangang aduna Pradhan Mantri nahai leibak asigi lining laisol da yenlaga sarkar asina tongan ba miyangi yai phatorang scheme sing paikali ngasi sangariba Iskon project asi lam ekar mapan lom chawba mafam amada sengat pani masida mandir ama Vedic Education Center Museum Auditorium amasung layeng phamna singba yauri. Masagi Horpam Kangu Haiba Hiramda Fosena Union gi Silver Jubilee Thorom Senapati Jilagi Pudunamai da Pangtokre Thoramadu Kul Asigi Wang Mada Mayum Pan Kraban Nupi Chahumlomda Kodolpot Pidone Ikai Kumnaba Utki Silver Jubilee Thorom Asida Kohima Unit Dimapur Unit Imphal Unit Guwahati amasung Silong digi lakpa mioi lising ani hembana charuk yaki. Jeliarong Union lingkaki bagi chahi chama suba kumon thorong asi Imphal West jilagi Thangal Bazar da leiba MG Avenue da pangthokre loop asi Englishing ni lising ama chamapun kunmanga da hanana agang mai haina khangnarami. Imphal West jilagi Tagel Kolom Laikai Tagel Mapal da leiba Haubijam Ongbi Ibechaubi Eli Saibi Leima sahi humputaret ngasi Rims Hospital Lamphel da Mapurabigi haksang ki check up lakpada thiba khangkidre Lamphel police ki osina thopa cherol aman hai imung manung mahakbu thiba yaba thire adumapu phangba ngamdre hariba myoi asi phut manga inchi ani wangi mamai koidanai kulei kuchuni phanek angangba ma samtu P angangba ma inki hari kanagumana nupi asi thengnarbadi police ta sinabinaba cherol na hari haujik sanabagi pau Kshetrimayum Ganga dagi. Kunmathoi Suba Manipur Veteran Cricket Tournament ki ngasi Langthawal Public Ground da sanakiba match amada BSC Brahmapur Sangai Suthekna LCC Lamsangbu ran humpu da thoiki. Yangkai tare Suba Western Valley Area Annual Sports Meet lisingani kunmanga gi ngasi Khambathel Playground da sanakiba match da Thungchengna Beru Unopat Team Ebo Panjal ahum seno da thoiki. Haurebi Imphal West da Haurebi Northern Star Club amadi Haurebi apunba FC na sinba Manga Suba Chandra Nadi Trophy gi ngasi sanakiba match da Sana FC Thawbal amasung All Star Camgai Panjan Chanadana draw chatki atopa match amada Nganthoi FC Karam amasung Maijrao FC su Panjal Chanadana draw chatki. Rajesh Thagachari Ganga Aroibada Maroiba Pau Mukhyamantri Nongthomam Biren Singh ngasi Alliance Air gi ahenba flight service hogdokre aeroplane gi ticket mamal yengsin binaba mihut kangbu ama sembinaba Mukhyamantri na Civil Aviation Mantraloy da taksin kre kuntra taruk suba National Road Safety Month lising ani kunmanga Manipur gi tongan jila sing da pangtok nari Security Force ki apunba kangbu amana ngasi Bisnupur jila gi Laimram Uyok Singh amasung Aige Jangdagi kujuklai kya phagatle BJP na hari Manipur tholiba irang asi tongan ba maram kaya marum punsilaga tholakibani amasung Pradhan Mantri Narendra Modi na hari Bharat asi pak chawba leibak ama oibetana tana pak chawba kala sanskriti leibal lamdam amani Paulo Jare